मरोइबा पाव डॉक्टर जितेंद्र सिंह ना आजादी का अमृत महोत्सव की सरुक अमा ओइना डिपार्टमेंट ऑफ बायोटेक्नोलॉजी ना सिंधुना इम्फाल की पैलेस कंपाउंड लेबा MSFDS ता पांगथोकपा नेशनल सेमिनार अमदा सरुक याक्रे था असिगी तरा मंगादा मिनार टुरेल दा इरुजबदा लुखिबदगी थीबा फंगदना लैरखिबा चुरचांदपुर डिस्ट्रिक्ट की न्यू लमकादगी आइसेक जौ चही तरा मंगा ngasi thong ahai bi amagi mayada asiba hakchang oina fangkre amadi JIRIBAM district ki manung chana laiba kadamtala kun asigi lambi asi haujek aduki matik mawong chadaba phibam amada laire haina kadamtala sunrise club na pena ba fongdokre मियामना गवर्नमेंट पीबा कोविड-19 की SOP सिंग निंगथिना ngakna chatuna chathokpa matamda mask opiba sanitizer sizinaba khutsa sengna toina habiba amasung foot taruk ki distance ngakna chatpa haiba chatna kanglon sing si tung induna COVID-19 dagi ngakthok minasi loinana chahi 19 gi mathakta leiba miyoi singna COVID-19 vaccine soidana kapthok pio hauze pau sandok na pizari Science and Technology Union Minister Dr. Jitendra Singh ngasi numit nini ki khongchetta ngasi Imphal da thunglakre Dr. Jitendra Singh na Azadi ka Amrit Mahotsav ki saruk ama oina Department of Biotechnology na sinduna Imphal gi Palace Compound laiba Manipur State Film Development Society MSFDS ta pangthokpa National Seminar ama da saruk yakhe Seminar aduda developing bioeconomy from bioresources of northeastern region of India haiba hiram da pangthokhi Thoram aduda saruk yakhiba Dr. Jitendra yauna dignitary singna Institute of Bioresources and Sustainable Development IBST Institute of Life Sciences ILS so launch tokhi ngasigi thoram aduda External Affairs amasung Education gi Union Minister of State Dr. Rajkumar Ranjan Singh Rajya Sabha MP Manipur Maharaja Laisem Masana Zauba Manipur Deputy Chief Minister Yumnam Joy Kumar amadi Professor Pulok K Mukherjee Director IBST Department Government of India su saruk yakhe Dr. Jitendra ji is here today to address the national seminar on developing bioeconomy from bioresources of the northeastern region of India. Dear friend, IBST is an institute under the Department of Biotechnology, Ministry of Science and Technology, Government of India, established way back in the year 2001. Being an academician and a researcher myself, I have been associated with IBST for a long time, and I am aware of all the research activities and outreach programs being undertaken by the institute for the benefit of the people of the region and particularly of the state. Tha asigi tara mangagi nungchil pung ahum lom taba matamda More block ki manung chana laiba Sahai Village manakta cheliba Minar Turel da Iruzabada lukhibadagi thiba phangdan layrakhiba Churchanpur district ki New Lamkadagi Isaac Jau chahi tara manga apokpa hauthang zau ngasi ayuk pung mapan lom taba matamda mi chatnadraba ariba thong ahaibi amagi mayada asiba hakchang oina fangkre hairi Dupa mata asi Turel la lukharba matung numit marini subada ngasi fangkibani akoibada laiba khulgi miyam yauna Moreda laiba tongan ba CSO sing HTC KSO MYC KKL UZO amadi atai atopa miyoi kayana mahak puthibagi thabak chathaduna lakpani JIRIBAM district ki manung chana laiba kadamtala kun asigi lambi asi haujek aduki matik mawong chadaba phibam amada lairi kadamtala da JIRIBAM district ki amatta ngairiba JIRI College Power Grid amadi MSPDCL gi power house so laiba maramna kun asigi lambi asi district asigi oina yamna maru oiba lambi ama oiri lambi asi haujek oiriba phibam gi matangda kadamtala Sunrise Club ki Publicity Secretary Oinam Surjit Singh na wafam kaya fongdorakhi Haujik
kun asida lariba lambi asi yengbada aduki matik mawong marin tadre yamna nungaijade masi mapu pandaba authority laitaba amagumna laibasi yamna pendre lambi asi JIRIBAM district ki amata ngairaba JIRI college power grid amadi Manipur MSPDCL gi power house lairiba yamna maru oiba lambi amani hauzik lairiba lambi asi tha anirong gi mamangda semlam laga phibam tadana thambirambani nong ching churapa matamda khudong chadaba kaya mayoknari JIRIBAM gi lambi ayama phibam sokchile henjinna sokchilaba maru oriba lambi asi sembidaba haibasi government asigi oina yam ikai ningai ni handakta semlamba lambi asi nung tawkhatlaga leire nongju tha matamdana lambi nanbadagi gari accident thokpagi chang hengalakle kadamtala lambi asidagi awanglomda chatlaga leiba dibong khunau faurga national highway lambi taribani kadamtala amadi dibong khunau ga tainana leiriba thong asisu yamna phibam chadaba mawongda leiri aduga kadamtala dagi nongchuplomda chatlaga na dibong faurga JT road taribani masi yamna maru oiba lambi ngaktani maram aduna mari leiba leinaba authority singna athuba matamda mideng changbiu haina oinam surjina appeal tawkhe aikoina JIRI mafam ayambada lambi se sokchinba loi khudamak thengnaraba ngaktani JIRIBAM'S sengna hairagadi mamagum oiraba ngaktani adudagi henjanna soklabada aikoina maru oiriba lambi asi masibok sembidaba haibisi yamna ikai ningai oiba adugumlaba mafam mani hajaningi aduga masigaisida hadak semamiba lambi asi masiga nung tawkhatna leire hana leirami film dagi repairing tawrini hairagasu repairing tawrimi film si mawong tadana nung tawkhatna nung ching film matamda lambi nandana accident thokpa gari tusanba kaya amani masi yamna maru oiba lambi amani masi mayamna yengchanbibam mapupa aikogi authority singda appeal tawjahaningi Imphal East ki ya school kendra gi manung chana laiba Brahmapur Mangjil da ngasi laikai asigi community hall ama assembly constituency asigi MLA su oiriba CAFNPD minister TH Satyabartana sangaduna mayam da kuchinakre Thoram adu Khongman Mangjil Developmental Committee ne sinduna pangthokibani hanagi Imphal Municipal Corporation IMC gi corporator L Inunganbi Devi amasung hanagi ward member RK Manorama Devi na dais ta fangke masing yamlaba laikai adugi ahal laman kaya na sangga bagi thoram aduda saruk yakibaga loinana laikai asigi club ki laikhidraba member singi photo dasu laisu katuna ikai khumna ba utke Minister Satyabartana thoram aduda haiki community hall asi matam chana loisanduna sangga bangamasi yamna nungaiba phawi hauzik paliba BJP ne luchingba government asi lakpadagi state asida aphaba ahungba kaya purakpa ngamlakpa asinasu hena nungaiba phawi petrol khara launaba hotnabada numit nini humni mamangdagi ngainadragadi phangdaba phibam ama mayoknaramba adu hauzikti BJP ki government lakpadagi khudong chadaba asi kokle hiram kayada BJP government asina state asigi miyam gidamak yaifanaba amasung chaphatnaba hotnari miyamna aphaba mihut yenglaga bot pibiu hainasu Minister Satyabartana fongdoke hauzik paugi marakta na atenba break amalominasi Admissions open for pre-primary teachers training courses. 10 seats per batch for 6 months. 90% job facilities, also available online classes. For more details, please contact Nawasingdamsang office, Changangai, Makhalekai. Contact number 8837483810. Breaking matungda taram nokcheri makhataba pau pizari ngasi Manipur police ki team amana miyoi ani sapon cap nipuda haptuna purakpa yamlaba heroine ga konana Imphal gi Hatta hospital area dagi fagat pangamkre hairi miyoi ani asi drugs sing adu puduna auto amada lakpada fakibani Manipur government ki war on drugs asina maram oiduna achau ba drug lord kaya hauzik ahing tumba yana dre haina Manipur ki chief minister N Biren maha ki Facebook post amada fongdorakle
Imphal gi Kwakaithela Laiba Apunba Iraipa ki Mahiroi Sinpang Loop MIMS ki office ta Coalition for Indigenous Rights Campaign CIRCA na sinduna ngasi Manipur National Day gi thoram pangthokre. Manipur da Inglising amaga chamapan nifu tareta ningkha tamlaba matungda Inglising amaga chamapan nifu nipan da ahanbe assembly fam kiba numitpu ningsing duna ngasi gi thoram asi palan tawani. Ngasi gi thoram aduda CIRCA gi president Thokchom Somarendro Mutum Churamani Lausal gi president IRKS Tharaksana amasung WASOEVW gi president Luang Laiman na saruk yaki. CIRCA gi president TH Somarendra na hai Andaman amasung Nicobar Island da Mount Manipur tholaga border pillar marfu nitoi amadi marfu humdoi buna hanai yengduna thamba maramna miyam na peningai oide yam na nungai tabadi Manipur asi India dagi han election pangthokiba lamdam amani haibasi kauktoktuna ngasidi India gi election policy asina aikoi masel gi marakta nungsinahan dabatana tana praja sing asi loina sumhat kre haina mahakna fongdoki Ching tam Maitai Muslim Kaidana Assembly da Paminaram ba Ikoibu ngasidi Indiagi election policy na kaibung tahale National Party da Yaurubana Hiram Kuding da Makoidagi Niraga Haizaraga Nizabagi Thak aduda ngasi Aikogi Lamdam asi Hinghale Haina Makata na Fongdoke. October Oisekana Ivan Minasi 2015 dagi hona Manipur National Day haina koi pangthok tidron lakani Masi Sarkana Peggy Sai fighting Marueva limit had the death of Hunga at the Peggy Manipur Kat and limit 40 lagers at the Manipuri Mars to given a mid, the quick be given a mid Buddha September 21, Amadi Nasigan a mid Manipuri Lenga Lizeramba 18 October say and moreover in the Highlands Sarkara 2015 the Horoga Pantok to the Lapani. Ako na high when meet 18 October si Manipur National Day hay na koy maming thondra koy gi ningsing throm si Kanglaipak Manipur gi puwari da miyam gi ahan balengak laikhiba numit ngasi CCS ken asusinduna taruk laksuba oina DM College campus ta laiba JNMD Academy da pangthokre. Manipur University ki Vice Chancellor in charge Professor Amar Yumnam Icham gi hanagi President Rajendra Nongthombam amasung CCS gi President Jitendra Ningombam sunga sigi thoram aduda saruk yake. Jitendra Ningombam na hai October 19 asi Manipur gi oina Indiana ningtamba fangdringai da democracy gi mahau fangduna ahan mamikhal pangthokta na miyam gi lengak laikhiba nimit amani inglising amaga chamapan nifu nipan gi October tang 19 da Ihan hanba assembly lingduna Manipur gi furup kaya chingtam khaidana assembly gi mihut sing oike yamna nungsina ba amatta oibagi wakhalon sagatuna semlakhiba lengak loni adubunga sidi khaibung taba Indiagi politics asina tangai fadana adunga gi lengak lon adu ningsingduna ngasigi thoram asi pangthokpani haina mahakna makhata ki Manungi Manu Karikam Singing, Havatar, the Ekoi, Oxik Ekoi, Teas, Oki Puari, Masakang, the number of wood, and Ikuna, Satka of Kongsansi, Lambishi Lana, Sanada Paitere, Marun, Singam Sumtanga, Libiriba, Kogi, Organization, Loop Mayam, Mama political party, Little Mayam Sangsina, Magi Muagi, Wakalun, Amada, Saganaga, Lana, Setbase, Masita, Odena, Masiki programs, Pangtopani. Kagino have the Matum to the 1940, I thought government same gives here. Matum the Singing independent Mui Taratet. Karakpa, Aduga Tampaka Leba, Kamusing, Pulga Coalition government, the same given either. Aduda, Matam to the 1940 Ati Matamda, Matam to the Lemba, Halaman Sing Aduna, I could give Manipur say, upon the Sakamama, like the Bayade, Tongan, Wokal, Haduka the behind Kangi, Mikupto, Nasing, Sea Equi, Ningsing Matari and Kalaga, Uji Kaibung Karibu Mamsing, Wakal Manidum Sing, but it Hadung and the Bogdamta, we need to revisit history. I could Adu Wakal Kalaga, Sipam, Pantopanator. JIRIBAM district Ozawa to the Lariba Chairak Asida, JIRIBAM Higher Secondary School, Borobekra Higher Secondary School, Amasung, JIRIGAT High School Gipuna Ojatara Matoi transfer Tokiba Asi Yaning De, Manipur Lengaki School Fagat Hansi Mission Asi, JIRIBAMgi Oina di School Fagat Hansi Haribasi, School Mutat Hansi Haibaga Pankak Oire Haina, Mahiroi Loop Mari, All Manipur Students Union MSU District Committee, Manipuri Students Federation MSF District Committee, Democratic
Students Alliance of Manipur Desam Jiribam District Council amadi Kangleipak Students Association KSA Jiribam District Council ngasi Babu Parada laiba Manipuri Students Federation gi office ta pangthokiba paumi singa unaba amada fongdokre MSF District Council ki President Atom Razib Maitei na haiki Jiribam da lairiba satra sangsan singna oza watli haiduna mari lainaba authority singda haijaduna lakliba chairak asida tha asigi tang tara mangada Deputy Secretary Oriba Irangbam Soniya na All Manipur gi oiba oza chanipan tara mari transfer tawkiba Jiribam dagi oza tara matho yauna transfer tawkiba aduga oza singi mahut piram daba asi yaningde Manipur laingak na school fagat hansi haiba mission gi makhada chatharakliba oza transfer tawbagi thausil asi Jiribam gi oinadi school fagat hansi haiba di layadana school muthat naba maram ama oiri maram asina Manipur laingak na hariba oza sing asi transfer tawge hairabadi mahut pigadamini karigumba mahut pidrabadi oza sing asi transfer tawba yaroi Manipur higher secondary Jiribam da lebo school singa Yagi mamang Jiribam da lebo satra sangsan singa oja wale aduna mari lebo authority da haijaduna lakni sira sida koi hoba October di tang 15 koi Deputy Secretary lang Soniya koi All Manipur di oiba 114 oja transfer to matamda Jiribam higher secondary dagi oja mari amadi Borobega higher secondary dagi oja taru koi mohon piramdara transfer to amadi Jirikhat high school dagi oja ama transfer to punna oja ramathoi hai bo oja sing asi transfer to matamda koi mohon piramdaba Manipur lengam na hai bo oja sing asi transfer to ge hair dagi mohon piramdabani mohon piramdagadi oja sing asi transfer to yaroi Jiribam District Council ki President Laisram Bilax Maitei na paumi sing da haiki handak chahi asida angang sing admission tawbagi chang henkatuna lairiba chairak asida angang sing takpi tambigadaba oza sing Manipur government na mahiroi sing ratio asi yengbidena Jiribam dagi oza sing asi kari maram gi Imphal rom da transfer tawribano manung da karamba arwan ba kari nungaitaba amadi Jiribam gi mahiroi sing bu pen daba kari laibadagi no manghalage takhalage haiduna higher secondary gi oza tara mathoi Jiribam dagi transfer tawkiba asi MSU MSF Desam amadi KSA na condemn tawi Jiribam gi oza tara mathoi transfer tawbagi order adu athuba matamda kakadabani demand asi pidrabadi Jiribam da laiba mahairoi loop marina ahanbada democratic oiba khongjang sangsilakani haina fongdokhe hauzik paugi marakthak na attend ma break ama muklongminasi occasion singidamakta makhal kya gi cake haibadi photo cake layer cake brunch cake barbie cake fruit topping cake cupcakes in a chingba fongbigani amadi adomgi apamba mongda cake customize tawbagi khudong chabasu pisari khudong chabasing asi lawbinabagi damakta lengsing biro aikoi gi address NG College Road near Naurantong phone number 9864112972 Aikoi online partner food wifi amasung food web tagisu order tawiba yagan break matung na taram nokchari makhataba pau pizari ngasi Jiribam district ke manung chana lairiba lamtai khunau community hall da safety of children in post COVID-19 gi matangda awareness program ama United Committee Manipur Commission for Protection of Child Rights MCPR International Peace and Social Advancement IPSA Jiri Development Organization JDO Jiri Ima Mayrapai bi Apunba Loop JIMPAL amadi Jiribam Ima Women Association of Kangleipak na sinduna pangtokre Thoram asida H Basulal Singh MPS Additional SP Jiribam Police Station JITENDRA Konthauzam President United Committee Manipur Atom Asangbi Devi President Jiri Ima Mayrapai bi Apunba Loop Thangzam Zini Devi President Jiribam Ima Women Association of Kangleipak N Sadananda Maitei President Jiri Development Organization amadi Ibohol Sarma General Secretary International Peace and Social Advancement Jiribam Branch na Chief Guest President amadi Guest of Honor Sing oina Daista Famke Thoram asiga mari lainana miyoi kayana wangangke Chief Guest ki warol piraduna H Basulal Singh MPS na haiki hauzik
malemda lairiba angangsing asi socially, mentally amadi intellectually ngakpi senbiba mathok tai malemda India amadi Manipur da horakliba angangsing asibu masafa na thamnaba ngakpi senbiduna amadi makoibu free oina constitution na piriba exing na ngakpi senbiduna thambigadabani haiki presidential speech piraduna JITENDRA konthawjamna haiki UCM na JIRIBAM'S lamtai kunauda JDO amadi IPS eda sinaduna mairasang ama saragani aduga kun asida lairiba school asida oja laiti haibasi director amadi education minister ga tanaraga athubada oja tharaklagani loinana district boundary na maram oiraga district amana amaga chay aduna lairiba asi lengak na loishenduna laibana Kundari bamiyoy sing da nungsinadabagi maram ama oire masina maram oiraga khatna chaina ba fawba yawre masi lengang na atuba matamda waroisin ama purakadabani haina su fongdokhe lamdai kunogi school ama lei hai ribe school sida oza matik sana leitre haibse oza sing na pire ko report aigi khutta yawre hai bise karai fawda sumiyam sung lale ag yengaga Karigumok oza se walang buwer gadi ako sumso soidana education minister amadi director da hairaga oza yawrana na mapona gani haibse ahan moktada ngasigi iram da masigi lebiriba imaigel amadi ipa sing amadi isa sing da United Committee Manipurna thamjari Thoram aduda lamtai kunongi mera paibi ima sing na United Committee Manipur ge president da memorandum amasu present ke Numit humni chupna pangthokadaba ni fumapan suba All Manipur Sumang Lila Festival Inglising ani kun mathoy ngasi Palace Compound laiba ibuyayma Sumang Lila sanglenda hokre Festival asi October kun fawba chathagani thoram asi Manipur State Kala Academy na sinduna pangthokpani mamang chahi ge Sumang Lila Festival da makok takraba singnesu mana mathum yentokhe Ngasigi thoram aduda Manipur gi Governor La Ganeshan amadi Langtabal Assembly Constituency gi MLA Karam Syam na saruk yakhe Nupa Lilada Sangai Artist Association gi thamogi makhol na ahanba mana fangki Mitei Chanu Kam Drama Association gi nupi Sumang Lilada na sana king ngangba kangzabi na ahanba mana fangke Sumang Lila gi Best Actor na Lamjing ba Artist Association gi KHJ bana takhe Sumang Lila gi nupi sabi gi oina ahan ba mana lamjing ba Artist Association gi livestream boy na fangke comic artist ta Sangai Artist Association gi Surjit Saikom na ahan ba amadi Sanalaibak Nachom Artist Association gi Sograpam Hemanta Singh na ani subatake Olympic medalist Saikom Mirabai Chanuda Olympic medalist Saikom Mirabai Chanuda punsi wari best togduna puthokpa May iklaba thamoy haina mingthon ba Sumang Lila su miyamda kudol tamke Hauzik aroy bada maroy ba paw amuhana Dr. Jitendra Singh na Azadi ka Amrit Mahotsav ki saruk ama oina Department of Biotechnology na sinduna Imphal gi Palace Compound laiba MSFDS ta pangthokpa National Seminar ama da saruk yakre Ha asigi tara mangada MINAR tutorial da iruzabada lukhibadagi thiba phangna lairakhiba Churchanpur district in New Lamka dagi Isaac Joe chahi tara manga ngasi thong ahaibi amagi mayada asiba hakchang oina fangkre amadi JIRIBAM district in manung chana laiba KADAMTALA kun asigi lambi asi hauzik adugi matik maong chada hibam amada laire haina KADAMTALA Sunrise Club na penda ba fongdokre PONYTV gi numidang gi paw meeting tabiri ba singbu khurumjari